Miss Paodam Tabiri Pai Manipuri and Naorem Nahamukta that Taram no Chadi Reena Krumjari Masigi Maribu Paodam. National Education Policy 2020 Manipur the Suthabagoina Paikanaba for Naragani High Education Minister Dr. T.H. Radishamna High Grade. Union Cabinet me from the National Education Policy 2020 Ayaba Piki Babu Desana Taramna Way Haina Fondoragli. Luinana Mauritius ki nauna saba Supreme Court ki building Prime Minister Narendra Modi amasung Mauritius Prime Minister Pravin Jugnauth anina inaugurate tokre. Mapungoiba paung pizari. National Education Policy 2020 Manipur da su thabagoina paikhatnaba honagani haina T.H. Radishamna fongdokre. Prime Minister Narendra Modi na luchingduna phangkiba Union Cabinet mifamna chahi kunthraga mari gi matungda anoba achoba education gi lamda puraknabagi damakta National Education Policy 2020 bu ayaba pikiba asida hainingai leitana thagatpa fongdorpaga loinana taramna oi amadi Manipur lengana so hairiba policy asi thabagoina paikhatnaba so honagani haina ngasi babu parada Leiba SSA Conference Hall da Pangthokpa Paumising Gaunaba Amada Manipur Lenga Education Minister T.H. Radishamna Makhatana Haikibada Mauna High School Amadi Higher Education da Yamna Chauna Paksana Hongba Semdorapa Policy Ama Oiba Sina Masigi Kanabakaya Mahiroi Singh da Piba Ngamlagani Fongduki Mauna Makhatara Duna High Hiriba Policy Asi Maruina Yumbi Manga the best story Masina later Lyra Inakunba Kaidana Mahitambada Chang Manaba Amadi Punna Chokot Minabagi Pandam Yauri. Paumi Singaunaba da T. Ranjit Singh, Commissioner Education Ace T.H. Kiran Kumar, Director Education Ace M. Hari Krishna, Commissioner Higher and Technical Education K.H. Daina, Director University and Higher Education Amade Dr. M. Meena Kumari, Director SART Saryaki. State Sarkar na COVID-19 thengna na bakan na honarabaso positive oiba masingdi nongma kangdana hengalakpaga loina na ngarang rims da hanba oina positive oibadagi laikanar kiba khongjomdagi ama lekhidabadagi tungda ngasisu laikanar kiba mioi ani rims da lekhidabaga loina na hojik fawbada leina sina nabadagi lekhidraba state asigi oina ahum sukre hairi Masagi kidney nabadagi rims ki nephrology department da admit tawduna layang kiba chahi nifuga nipal rom suraba lema kongdagi nupa ama handak rims ki doctor amadi health worker sing yauna mioi kaya positive oirakpadagi mahaksu thasigi kunga tarukta test tawbada positive oikibeni mahak positive oibadagi rims covid care center da layang pathap chatharingai da ngase nongalamda ayupung ani makhairom tabada lekhidabani amana senapati da hojikna Langol da leba masagi chahi nifuga nipal rom suraba nupa amasu kidney nabadagi rims da laikan naba casualty da pukhalapada laikan naba ngamdana lekhidabani hairi mioi asi kidney nabana maram oiraga siza hospital da pukhalapadagi test tawbada positive oina thengnakhibani ngarang mahak dialysis tawraba matungda rims ki covid care center da refer tawrakhibani Mahak sorhonba nungairaktabadagi covid care center da pusilingai mamangda ngase ayok pung tara makhairom tabada rims casualty da layang pathap chatharingai da lekhidabani hai Laloba Singhi Bong Gilanga Assam Rifles ki personnel ahum sire JCO ama yauna tarukna asopan nangkre ngarang midang pung tare rom tabada Chandel district ki manung channa Chapikarong police station ge manung channa Sajik Tampa ki nagnabada leiba Indo Myanmar langkai manakta leiriba Khongchal village da leiba Marisuba Assam Rifles ki patrolling halakpa kangbu amada laloba singna IED ahum thangna na pokayanduna amadi nongai round kaya kapsinduna attack adu chatharakibani hairi pau likhuna mana hai IED pokayanduna attack chathakiba aduda army amadi laloba singni marakta pung amarom nongai kamna ki hairi thodo da army personnel ahum lekhidre aduga JCO ama yauna personnel taruna sopan nangkre hairi lekhidraba Assam Rifles ke Personnel ahum adudi Ratan Salam Chai Kuntraga humdoi apokpai bomcha kakching makhalekai Naudam Parhingi aduga Pranay Kalita Chahi Kuntraga Mari apokpa Hari Prasad Kalita Garbar Village Barbeta Assam amasung Methna Konyak Chai Kuntraga humdoi apokpa Yangam Konyak Toto
Chingan Village, Mon District, Nagaland dagini hairi Asopa Singh aduna Habildar Nitu Sharma Chahi Kuntraga Mapal, Rifleman Sandeep Kumar, Rifleman Anis Kumar, Rifleman Mulkotil Hauke Amade Tarahumdoi Suba Dogra Regiment ke Nike Sikandar Singh ni hairi Asiba Hokchang Singh adunga se Chapikarong Police Station gi Kangbo mana Changshenduna local Rubatungda Jawaharlal Nehru Institute of Medical Sciences Denims ke Mokta Thamre Hai Hayang Postmortem Tauduna Imong Manung Singda Shinaraba Yai Hari Amarumda Loilam Sandoropagi joke ado Malem Yoinadi Loikre Adobo Indiagi Loilam Sandopadi Loitri Malem Lebak Pumbana Loilam Sandopagi Mayokda Wakalon Leraki Aduga Wisina Indiagi Loilam Sandopagi Mayokda Tenari Maramasuna Wisigi Miamna Equagi Ning Tambagi Damakta Loilam Lenga Ki Mayokda Lantenari Aduga Indiagi Loilam Sandopagi Mayokda Landang Chatabagi Sarwama Oina Manipur Naga People's Front MNPF Revolutionary People's Front RPF Amasung United Liberation Front of Assam Apunba Kutpu Amana Indian Occupation Force ki mathakta sathaba Joint Military Offensive ama July 18 Inglisingani kunda Sajik Tampak area da sathaki Joint Military Offensive aduda IOF ki personnel mari haki aduga kaya mana sohan ki hairi asigumlaba ikhoi gi ningtam lana sida wisi ge ichelenau sing siba amadi Sokpanba Yaukibagi Damakta Tamoy Sona Nuaitaba Fondorakli Aduga Indian Occupation Force ta Yauksin Basi Achumba Natre Maramdi Masina Indiana Iko Iselenau Singi Marakta Yengtina Hale Maramasina Wisiki Iko Iselenau Singda Indian Force Tagi Topiduna Iko Ning Tambagi Damakta Indiagi Mayokta Lantenasi Haina Loop Ahum MNPF RPF Amasong Ulfa Wana Punna Thopa Cherolamana Hairi Hojai Manipurda COVID-19 positive oiba migi masing ase noma-nomagi hengalakpa leptri re maragasida Manipurgi mapanda chaluba leirubagi travel history leitaba mioi kaya amasu positive oirakpadagi chang naina nomagi hengalakli asina COVID-19 alepa leitana sandorli base ekhoigi control gi wangada lakadra haibagi akiba chawna leire asigumlaba tanphamasida security personnel singna social distancing na chingba SOP ngana chanaba miyamda Kangan bagi thabak kan na chathari asigumlaba luraba tanpham asida government ki authority khaktana thengnaba natana lamdam asida leminari bai khoi khudimang nasu yamna chection na lumna leiba aduki matik darkar oire maramasina lekai da leiriba club organization singna achoba thodang loduna social distancing ngaknaba miam pundanaba tangai fadana yumdagi mapal thokpada face mask sizinaba khutsa sengna toina hamdopaga loinana yumda lengdana chection na leinaba honaminasi amadi yumda home quarantine tawriba mioi khudimang naso Government na piriba chana kangon sing chection na amadi mapung fana nga na samina se haina Kaching Municipal Council amasong COVID-19 ga mari leinaba Mother NGO riba Joint Non-Government Voluntary Organization Jangbo Kaksengi Maikejegi Miyamda Kangalagri COVID-19 pandemic ka mari leina nga si July 3 fawagi nungtil pung ani fawada leikiba Kaching District ki Quarantine Center summary report ki matung inna District asida hangliba quarantine center singda apunba inmate lisingani chamari nifuga mari quarantine tawduna leiraki masigi manungda inmate lisingani chahum taraga mathoidi quarantine matam loiduna discharge tawkre aduga inmate yankai humdoina hoje quarantine na leiri apunba mioi lisingahum chamaga nifu mapal ki sample test tawna ba laboratory da thakre maduda mioi lisingahum sumna taruk ki test result lakle mioi Chamaga kuntra Nepal na pending the lady district asiki oina apunba mioi chamaga kunga Nepal COVID-19 positive confirm oibada mioi mogra ga Nepal recover tawkre mioi kuntra na active case the lady aduga containment zone na mari ni naraba sing asiki manungda mioi taraga mari di COVID care center Kachingda thamle Palel Police Station da posting taba commando unit Kachingi personnel ama COVID-19 test obada positive oiba maram na personnel asina posting taramba geographical areas in containment zone oiragani hariba containment zone adude Palel Police Station ge Nobok thangba National Highway 102 Palel Mamang Lekai Idle High School amadi Heights Wajang Village ke mafam singda Satok sasin tawbada ating bathamle haina Valentina Arambam DC Kaching na thador pacherolamana khangalakli
Jiribam district asige Harinagar gi model school da hangdogriba COVID care center CCC August ki ahanba chayol da hangdoglagani haina Jiribam gi deputy commissioner W Malemnganba Chenglei IS ka aikoi gi paumi ga wari sanaba matamda phongdorakre Manipur lengangna miyamgi khanbi duna Jiribam da hangdogadaba haiduna Jiribam administration Jiri police PWD MSP DCL PICD engineering yauraga kanna semsaduna Lairakiba adu hojik loisilaklaba maramna August ki chayol asida CCC asi miyamda sinananaba phongdolagani haina phongdoraki ningsing mayai Jiribamda COVID care center CCC ama hangdokpiduna miyamna thengnariba awabasing kolagani amasong Jiribamdagi Imphal tamna COVID patient sing puduna chatpada khudongchadaba kaya marum leramba dusu kolagani hairi Manipur Pumbada Thamkiba lockdown amadi curfew na maramoiraga Jiribam district asida so ngasiga thana numit Nipalni suna numit asida so Jiribangi mapam sing lambi sorokta mi kya chanakhide aduga dukan hangnakide pharmacy amadi oil pump medical store pharmacy ki dukan na singdi hangnakhi amasong Jiribam police sing na lambi sorokta lockdown thugaiba amasong ngak senbagi thabak thoram sing chathaki Thobal district asu COVID-19 positive masing hengalaktuna mapaldagi halakba miyoi khakta natana positive oirambadagi haujina makoiga contact leiruba miyoi singda sandorapa aduga makoidagi longnarakpa mi aduna amuk makatana imu manungi miyoi yauna lekai wangmalana leina asi sandoropagi stage ama yorapa amadi district administration na tongan mafam singda containment zone lauthokraba matungda ngasidagi khangabo kendragi mafam kudimakta sodium hypochlorite kapthokpagi thabak hokre BJP Manipur Pradesh ki former Vice President Thoksom Jadumanina Lusingduna Thobal Fire Service ki fire tender gari ama yauna ngasidagi hokhiba hidak kapthokpagi thabak adugi ngasi ahoba numita khangabo khungangi tongan ba mafam singda sinba tungna sodium hypochlorite kapthokki TH Jadumanina haikibada COVID-19 asi yamna kiningai oiba leina amadi oiragli adubu lamdam asigi miyam singna ka hena pakhatpigano aduga Bharat Sarkar nasu layengba ngamnaba yamna kanna honaribani maramaduna yumdagi mapal thokpidana warabasu wana matam kharadi lengaki chana kanglon sing ngakna chatminasi hairaduna health department da haijaduna camera sigi tongan ba mioi kharasu ngarang test tokre aduga district hospital ki doctor sing positive oiba yaropanina Dr. Singh asida layeng luba mioi sing so chingnaba faubigano test tokthokpa asida mateng pangbiyo haiki COVID-19 laichat asidagi chection na leinanaba lockdown amadi curfew More town da chatharingai cherakta More town gi tongan mafam singda lockdown amadi curfew thugaibani haiba mioi sing More police ki ASP operation M Amit amadi SI Romesh na luchingba team na fagatuna fine thian kre hauji faubagi oina lupa lising taruk chani khongbat pangam kre hairi aduga nakal amaromda district administration ke nopal gi meeting makhada ADC More gi maikaidagi laichat asidagi chection na leinaba More town da publicity machatuna lockdown amadi curfew leiringai da mi amata mapalda thopidana bahaiduna khanganbagi thabaksu chathakre hairi Jingtam amatani aikoi chilinauni amana amagi mateng pangnagadabani haiba motoda social activist ama oibata natana philanthropist amadi entrepreneur amasu oiriba Dr. Elishan Abonmai amadi Jingtam Women's Development Association Manipurna punna kusumnaduna Manipur gi manung hanjina leiba kungang singda jail khudingi leptana chatharapa tengbang piba thorongi makha chatharapa oina ngasi Kawjing district ki Wabugai assembly constituency gi manung chana leiba Muslim minority ichilinau singda Kundaba Kelakongi Yumtong Chamada Cheng Tum Mamadi Aluna Chingba Polam Sing Tengbang Pikre Dr. Elishan Abonmai Masama Yauna Jingtam Women's Development Association Manipur gi President and Kunjesori Amadi Executive Member Singa Sarya Duna Pangtoki Bangasigi Tengbang Piba Aduga Mari Leinana Dr. Elishan Abonmai na Fondorokibada Amana Amabu Nusiba Mating Pangnaba Madi Awabata Rasingo Mating Pangbiba Haibasi Isorna pami maramasina ngasi miyamna COVID-19 gi lockdown gi awaba mayong nariba matam asida kangluki khenaba khaidana aikoi amana amagi arai leida mateng pangnaduna aikoi masel gi marakta ajet panungsinaba mari adu pangnaba honaminasi haiki
All Manipur Student Union Technopol District Committee na COVID-19 lanthengna frontline da mathok tawriba Moregi Police, Manipur Rifles, Assam Rifles, Hospital gi staff amadi media persons singda mask amadi hand sanitizer sing mating pangkhre. Ngasi gi mating pangbagi achamba thorom adu da AMSU Technopol District Committee gi thomi singa ASP Operation M America unaduna hauji koiriba lecture sigi matang da wari sakhi. AMSU Technopol District Committee ki General Secretary Mr. Kartik na Fungdor Kibada AMSU ki Maiki de ki Auji Koiriba lecture de sigi matangda miyang gi mating pangba yaba sing pangna ba leire haiki. India ki Prime Minister Narendra Modi na chair loduna ngarang July 18 da phangkiba Union Cabinet mifamna National Education Policy 2020 ayaba pikiba amasung India government na education ko transformational reform tawna ba chahi kuntraga mari ki matungda honglakpa ase desamna taramna oi haina Democratic Students Alliance of Manipur desam gi Secretary General Leisangtem lamyan mana phongdorakli ngasi pangthukiba pawgi mifam amada Leisangtem lamyan mana hai policy asida yauriba hojik asida Thausil asida class 8 fawbada imalonda mahi tamhanba aduga thausil sinbirakpa amadi class 6 dagi skill development program gi coursing compulsory ohelakpa ase taramna oi aduga masima desamna sutamna lakpa thausil amani chahi mari integrated BA BEd BSc BEd degree suksoi soidana hanghanna ba policy asida yaurpa asiso desamgi manglan ama mangfang bani aduga desamna hanadagi model multidisciplinary college Khangat Pio Haina Lengak the Tanduna Lerakling Cheragasida NAP 2020 as a multidisciplinary education and research universities Merus district Kudimakta Lehendani Haibada Hena Nungaiba Poi Hena Tagat Chaningba Amana Academic Credit Bank Hangani Haibasini Masina Institution Amada Chalurabaso Mahiroi Atuna Tamluriba credit course adu puduna mafam matam amada atay institution amada tamba yahangadori masiso desamna lengak da recommend tokiba lekre policy asana GDP gi chada tarukti education sector da public investment oina tawani haibase yamna faba khongthangi Manipur lengak kiso higher education gi budget amadi education gi budget hengathan baga loinana Public investment so ahen ba senpham kaithopi duna policy asi thabak ta onthopi na ba lenga ki pukning chingsinjari makata na thamjari bade desamna hana tanuna lakpa demand sing ase NAP 2020 da so yaurabani na Manipur lenga na hariba akhana ba hiram asida implementation tawna ba thausil thorang soidana lawruktuna ahongba purakani haibagi thajaba thamjai masina desamna so mateng pangani haiki Yaripok Singa Mataktalaiba Wakal Joyraba MD Dilawar Bo Infal East Ke Manung Chanba Uchekongi Yumda Huran Bani Haina Furaga Sinaraki Bagi Thawong Yaning the right to person with disabilities Act 2016 da Piriba Protection from Abuse, Violence and Exploitation Ase Nainabiraga Lengana Disable Magi Hak Ado Panghanbio Haina State Platform of Disabled People's Organization SPDPO Manipur Ki President MD Yunus Khana Ngase Pangthokiba pawgi mifam amada phongdorakli mahana makata kibada lamdam asida kobera leirabasingbo ayamba matamda karemnaba laknabiba yadragana maralama hekta sijilaga phubiba jaibiba se matung tarbada amuhanna tawbidanaba amadi asigumlaba thodoga se thohanbinaba lenga asina mideng changbiyo aduga MD Dilawar bo phubada January-ba huranbani hairaga karino haiba hangdriba asi Police ahakpa chera pibiyo hainasu MD Yunus Khana phongdorakli Mauritius ki nauna saba Supreme Court ki building Prime Minister Narendra Modi amasung leibag adugi Prime Minister Pravin Jugnauth anina punna inaugurate tawkhre inauguration adugi matangda wa ngangbada PM Modi na haikibada tha kharegi mamangda su metro project amadi new state of the art hospital so punna hangdokmina ki aduga project sing aduna Mauritius ki praja miyamda kanhalagani haiduna Haraudei masina amuk lebag ani gi marakta thoidokpa marumapang oibagi marigi khudam amani lebag ani gi cooperation gi symbol oina Supreme Court building amasong Port Louis na leirabane aduga India amasong Mauritius na democratic system gi maruiba yumbi singni haina independent judiciaries bo ikai khumnai haiki 2016 da India amasong Mauritius government ani na yanakibagi matungina special economics package oina US dollar million Chahum Yankai Humdoi ki Sentang ama Indiana Piduna Supreme Court ki anoga building adu sakibani project adu matam chana amadi changba yai haina panakiba polam adu yaudana saba loishin kibani
Maldives के पार्लियामेंट स्पीकर मोहम्मद नासिब ना हाइकिबदा लेबाग अदुगी मियामना कोविड-19 पैंडेमिक का हिंगमिनबगी लंबी थीगदबनी अदुगा फॉरेन टूरिस्ट की ओइना लेबाग अदुगी ngamkhai hangdoklagani ngamkhai hangdoktrabadi miyam sel pattat haibadu oiragani haiki aduga ngamkhai hangdokpana miyamgi punamakta faragani haibadi nate aduga Maldives ta hojik COVID-19 gi active case Chamapal Marifu Hundoi lay Mioi Taramangadi Lena Sidagi Lekitre. Government na unlock 3.0 guidelines pirakre August Kuntra Matoi Fawada schools college thong thinki gani Home Ministry na containment zone gi wangmada laiba singgi guidelines su pirakre duga numidang gi matamda lanai mioi singna chathok chasen tawbada athing belaira roi yoga institutes amasung gymnasiums August mangadagi hangdolagani social distancing amadi health protects ilaga Independence Day function pangthokadori duga Bande Mataram mission gi makada international air travels khara hengala lagani containment zone singi wangmada social political sports entertainment academic cultural amasong religious functions sing pangthokpa yahangadori containment zone singi manungi thabak thorom sing aduri state amadi union territory sing yamna section na Yengsingani Hairi containment zone singi wangmadasu state union territory singna darkar matungina activities kaya thingba yai adumoinama interstate fauna mi amasung pochai puthok pusindi athingba leiroi aroibada maroi pau mohanna pizari National Education Policy 2020 Manipur da su thabak oina paikana ba honaragani haina education minister Dr. T.H. Radesh yamna high Union Cabinet mifum na National Education Policy 2020 ayaba pikiba bo desam na taram na oi haina phongdoragli loinana Mauritius ki nauna saba Supreme Court ki building Prime Minister Narendra Modi amasung Mauritius Prime Minister Pravin Jugnauth anina inaugurate tokre masi na magtari mes paodam loisindari myam mo na khurumjari